ऑनलाइन मणिपुर यूट्यूब चैनल असबें बीरबा मैम फुंग पु अमुक नताराम लोकसरी हानबदे यamna maruiba paw amamde thamjage mangfauna roidaba jalengam manglan gi chaitheng lamdam asigi kuki misam singna nangli pripak People's Revolutionary Party of Kangleipak Pripaki Nifuga Taruk Suba Mapok Kumon Lakpada Lup Asigi Interim Council gi Chairman Ahiba Angom Namiam de Yawol gi proposal pirakli Serol Lasina Lup Asigi Mapok Kumon Lakpada Kangleipak Ning Tamba Hanjanna Balan Thenga Thawaina Pon Thapi Kraba Thoba Thoba Singi Mapam de Yawol gi Kai Kumna Utpagaloina Lamdam Asida Yel Hungai de Minarak na Ifurup Singi Yawol gi Luching Basing Marup Sing Wesia Lamdam de Yawol Ihoto Minerva Machin Manau Oiba Yawol Sing Amadi Print Amadi Electronic Media gi Sil Inau Singi Mafam de Yawol gi Yai proposal Pizari Hajari Waroi Sin Laitaba Watok Matang the Serol Sin Hai Thodok Watok Sing Tanatalaba Kang Lamiam Nasi de Kam Ting Wabagi Pan Kai later Hibasi Kakningai later Hibu Wafam Tamladuna Miam gi Punsiam Sunglantum Ngak Sen Bahibasi Lengaki Matodangni Adobu Haibat Hodang Asi Loimapu Indiana Pangtok Bagi Mohota Kang Lup Masel Marakta Nungsina Daba Leptana Insin Bagi Matakta Kang Lup Amada Atamnana Kong Sinduna Matamga Chuba Kulai Matiksana Pairaba narco terror activity tauba miu singna singkhong chingya da khundari ba micham miam da nongmai bom leptana kapsilli yum kaya mai thalli misimina asok apan nang halli mioi kaya mayum leitana lanjena halli aikhoibu machet makai oina thamduna masel marakta khaibung tan halaga aikhoi gi apun bagi saktam thugai duna lamdam asibu makhoi gi khuyada matam supagi thamba haibasi india gi aphongba amadi aronba makhal gi thausilni masina ne ngasi thokliba manipur gi wathok loisinduna thamliba May ahumdagi thorak liba wathok asigi matangda Prime Minister Narendra Modi na matam sangni yengduna laklaga kuki nupi anigi naked parading gi thodok adubu mitay pumnamak na tawbagum uhanbaga loinana India bu malem gi lebak singi mamangda ikai phurup khumhalle haikiba aduga miyamna nupi ani adubu kanbiraga mafimaron ningthina sethalaga nupi oibiki ikaiba ngakpiraga police station senakiba adudi Prime Minister na wahi maset ama phawa pankide haina su serola sina phangdrokli amaromda sahi nauriba maral lejida mahiro anibu paraga tamthina ot nairaga kuki militant sing hatokhiba amadi masa phawa phanghandaba imung manungna aroiba mathung mangam pangthokpa ngamdana leiriba asigi matangda di Prime Minister Narendra Modi amasung mahakilenga ki maikai wahi amata phangdok taba asina India lengak pu Kangleipak pu karisu khante haiba mek sengna takle hari anoba sia so sing tholak pagi matang da serol sin hai kuki narco terrorist sing na yelho phurup sing da kai haurakpa asina phurup sing gi marakta tongan ba thak kaya da masing khang dana sia so kaya semlakli masigi minister MLA sing na lengak lon gi amadi irang asigi khudong chaba lawduna makhoi gi pocket manung da thamba yana ba CSO kaya semlakpa yaudaba sunate masigi maru oiri bagi maram di lamdam asida hana dagi leraklaba achoba CSO singna amata oina punsinnaba ngamdana amadi thabuk thorum singda manaba pandam amadi manaba thausil gi makhada thabuk toba ngamdabadagi makhoida thamlamba miyam gi thajaba manglaktuna anoba loop kaya semlakpani haibasu yai haiba wafam thamlagli serolesna makha taraduna achoba loop singi marakta manaba thausiliyat pa ngamdaduna thabuk thorumda khenarakpadagi kanagi matung ingadage khanbada miyamda awaba amadi samamnaba oiki masina miyamgi ihobu mapangan sokhalli amadi mangam sanande asobo lupsing asina amatu oina punsinduna miyambu achumba lambi de lamjing bangam labadi ngasi ikhoi khunai da tongan ba thakta lup kaya lingkhalakliba asi uramdaba yai adubu lup pumnamak punsinaba ngamdrabasu manaba pandam amagi makhada miyamgi apunba isu adu pangthok minaba yai masi malemgi lebak kaya gi puwari da thokiba ngaktani nauna thorakpa lup masasing leiriba isu asi loibada masa matomta lupkhigani adubu arubo wafam ama oiraklibade makoibu haksenna balanga ki khulai matiksana pairaba security force leina lengak pairiba political leader ni haijaba singna makoi gi lanai lup kaya semgalakliba asini masina miyam gi apunba saktam sagatpa amadi apunba tabuk singda asoba kaiba pi haina su serol asina makhata na phongduragli serol asina makhata raduna mapan gi thamjilakliba mifata khari gi langda thuraba kuki singna oirodaba manglan ama sagatpagi handaki wathuk asi lakpani ahanbada kuki singna sangsiliba ihau asi mitei singna scheduled tribe list demand tanbagi mayoktani haigani mathangdana chinkuki mizo adudagi kuki jogi apunba movement ni haibaga loinana hawjikna tokhaiba lenga ki demand tawragli ahanbada kuki ki miyoi kharna mapan leibak singda thokliba wathok asi majority hindu miteina minority kuki Christian chingbu ot naibadagini hairambadagi hawjikna len isuni amuk haire pomnamak asigi hawrak phamdi jalengam haiba idea asidagini idea asina India, Myanmar amasung Bangladesh ki lam machet khara faktoklaga anoba jalengmum koba asoba leibak ama semgani haiba manglan asi samjaraba kuki miyam bu pangthanduna manglak na halaga thamli
manglan asi thabukta onthoknaba hotnarubadagi Myanmar amasung Bangladeshtagi kuki khulai paibasing takhairakpadagi Mizoram amasung Kangleipakta leppa leitana sangsilakli masigi saithengna karisu khangjedaba Kangleipakki kuki singna nangli mangliba pumnamuk asigi thaudangdi jalingam sagaliba lusingbasing amadi masibu phongna mateng piriba India laingakna pugadabani haibu wafam su thamlakli mathang aduga mathangi update asnu CM na pirakhiba thajaba thabukta onthokpiyu Maheshwar Manipur ki singi saruk sing debak tang thari popi sing mahi lok panang dringai te mapung phana manghan gani haina Chief Minister Nongthongbom Biren na pirakhiba thajaba thabuk to onthok piu haina RPI athwale gi National Secretary Maheshwar Thongnawjam na phongdokhre Coordinating Committee Against the Action of Sin Kuki Narco Terrorists and Illegal Immigrant na sinduna ngarang pangthokhiba mpham na lawkhiba warep sing ngarang numidang athengbada Maheshwar na Chief Minister una tuna memorandum pesan ki Chief Minister una ru matung pawmi sing una bada Maheshwar Thongnawjam na popi mapung phana manghan gani haina thajaba pirakhiba Chief Minister gi wafam pawdam baga loina na thajaba si thab oina pangthokpina wafam phongdokhi Manipur da NRC chana lusin kuki narco terrorist sing ki mathakta lengak na action lawgadabani haibna singba point sing yawba committee ki member ga loina na mahakna Chief Minister da pisan ki bani Maheshwar na hai Union Defence Minister Rajnath Singha na Manipur da popi sing manghan bada Indian Air Force ki mateng pigani haiki wafam adu Defence Ministry gi maikai degi lengak asda su khangalakpa leire haina Chief Minister masamakna phongdorakpa ga loina na popi manghan na ba lengak ki maikai degi anti narco task force semdana satellite amadi anoba technology kaya sijanaduna popi thawang famsing khangdoklaga matung maru phangna manghan gani haibagi pirakpaga loina satharaiba pressure singsu ulakhi masina mapung phana thabuk tong thoknabadi miyamgi apam baning bathung lagani haina Maheshwar na makata na phongdokhi